Manipur miyamna karamba matamda mapung phaba Imphal Smart City uba phangadage haiba chap chana khangdrabasu masigi sarugama oiriba white topping gi lambi faubadi ikui kuidana chatpa phangadauri hariba thorang asi rigid pavement project ke manung channa Imphal East ki konung lambi da paikhatpa haurakpani loinana lambi sembagi thabangna Hyderabad ta based toba AMR India Limited na rigid pavement project ki makhada package 3 amasung package 4 haina khaidok-tuna thabak paibani. Package 1 amasung 2 na Imphal West ki area da Keystone Company na tongan ba thabak sing paibani hairi. Manipur lenga ki Public Works Department na implementing agency oiduna company asana paikhaliba koila tharaba lambi da nunglengoi amadi cement tot laga haiduna lambi sembagi thawong ase India gi oina Maharashtra gi hek mathangda Manipur na anisuba aduga North State tana ahanbo oina paikhatpani hairi ahanbagi oina Rajya Sabha gi MP Leisham Basana Jawbana leinari basana konong Haizenfam gi lamlong ahum phangbadagi hauraga MSFDS samadi City Convention Haizenfam phawbagi lambi paring ase semgadabani masigi matungda Bhaigya Chandra Open Air Theatre Andro Parking gi lambi paring da semgani Makha tarakpada Smart City na koliba Imphal East ki mafam sing dasu mathang manaw naina white topping tawbagi thorang asi paikhat kani haina AMR India Limited ke site engineer amana Impact News ta phongdorakli rigid pavement gi makha lakchabneba sigi je short panel concrete ana white topping je ado hojik sigi je konung magi je khoi hojik thaba loi si haure sigi white topping je aduga si mathang chathajam white topping je kaisuna tida kainogi concrete oiba concrete sida grade to hojiki yumda thana hojiki yumda 150 ngai thanai do sina M40 oiba sigi thickness na sigi je MDR oiba neba MDR dana khara 170 mm gumbo oire aduga IVR gumba dana 130 mm gumbo oire marakta kano taibar hape mata si je group su lai je simaina laksei je mai ka lakhini ba adoidi hayangwai kano to jo marakta kaiba leraga jo lokthokba dum laraga yam laina maintenance to yarani da Amaramda hobziki oina konung lambi da white topping tawriba asigi apakpana meter 12 oigadauri aduga lambi ge athabana mm 170 ne lambi khutse masina mamangai dagi chatnaduna lakliba black topping tawduna lambi sembadagi Kanaba henbada natana matam kuina chatpa suheli lemhori lambi gi nakanda paver block thaduna miyamna khongna chatpada nungai lambi oina nabagi thorang su leidi masida natana chahi chuppa phumdala leidiba lambi nakan gi drain su Public Works Department ki ayaba lawduna mathang manaw naina semgani haina AMR India Limited ki official aduna makhatana phongdorakhi lambi se pak chaw je sigi je existing 2 meter sigi 3 meter ore je 3 meter 2 meter 6 meter am lak si hana la ni ko adu matung na tam na lak te ba sina kan be hele sigi design period che moina haibdi 30 years mu hai M40 kano gi je 30 years mu IRC da pi je 30 years mu atumai di hai adu quality maintain to ba khot ba adu matung na ju khar lai sigi je kano to jam si drain ge footpath akoi gi project se sigi je lambi me mayam na chanai ba lam koila si khatang khan ba koila tu khatang nate ba shoulder lakini adagi drain gi mathak tu footpath lakini si ke ju hang na thamama hoji ki u badadi thabuk chatha ongoing oibagi hang na u bane ba